Hello, Islam mayam boy channel se taram noksari ngasi channel video pudang laksari ngasi video sigi mayam na tattana kamenda uti thongbiro habdo ai ngasi thongjarage lafuga hawai manganga ai gamla da hojaba mana masing khara hi aga punna thongjarage mayam video se nuai gani khalle video se loi faw yengminase ai gi family da madi aina thongjaba khuthongda sok tawdabida thongjarage aditi ai gamladagi mana masing khara urase mayam sida leijare mairen manase yamna pae yam phajare ano matongi ano basingdo khara hekjarage nawbadi loi nauri uti chanaba na thawai makki tharini mairen matam chebot matam seidi uti se yam toina thaebako yam pambado sebot pambi di makhada howe dum mana do hekpagi video do ai laura aroige sidana hawai movie hauri do hawai movie mana sisu uti do sangnaba khara hapirage maru pandribanina aduga sina hawai asangbi manane aduga hawai asangbi mana sisu khara hekjarage sisu happy se khara mayam aigi ingkhol macha sidagi phangjaba mana masing khara na adum tawjarage mayam video se loi faw yengminase yandem se mo hekjarage ano akoina pan ka sanaba pangkhok mana do phangdabanina sida haudrabanina yende mana se oina hapjarage ano akoigi pan chaba yadaba mana dudi talle hapning delhi nge ka hainayebako anduna yende mana se oina hapjarage morok atekpa khara ma hekjarage morok se nahan gata hekhibanebako aduna yamnadi palamdre sida hawai mangal atingba leijare ngarang ahing tinglambane aduga tin kang phajana manthokpire phajana sengna chamthokpire aditi hawai se side amada thambirase tilau mana se manthokpire phajana sengna chamthokpirase aigidi mafam sida nakupi phangdabanina tilau mana se na mahu chinjarage tilau mana se na tawrsu kaisu kaidabane uti thongbada hapkadaba mana masing singdo sida leijare phajana sengna chamthokpire sisu andadi soiba haujarase ahanbada tilau mana se soijarage aduga magi maru sina hapiraroise atopa tilau mana sidi khara sangtakna soirasu kaisu kaide aidi sigi sang sida soijare uti thongbadadi tilau mana se khupam hapi kai hawbane nakupi leragana nakupi yam hapiba sina mairen mana sidi khara pikna khara kupna soibise sida lafu leijare lafu se makam laujare lafu gi khusoi se sumaina dum khara pana soibe du pakna di soibi gano machik tagi soibi se ba sumaina morok khara laujare morok se sangna tangkhai da khaidokpire mayam soiba loijare sida leijare tilau mana sebot mana duga sina yendem mana sina yengang mana oidoine sina morok atekpa lafu sina mairen mana duga sina hawai asangbiga hawai mubiga mana dune do sisingsi hapaga ai thongjarage mayam mairen managa sebot managa se sije khutna haifet naikhaibi hause aigi khuthongja thongge khanbiragadi video se skip tawbigano
ꯈꯥꯡꯁꯦ ꯊꯥꯡꯒꯠꯄꯤꯔꯁꯦ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯞꯀꯗꯕ ꯃꯅꯥ ꯃꯁꯤꯡ ꯂꯣꯏꯅ ꯍꯥꯞꯄꯤꯍꯧꯔꯁꯦ꯫ ꯑꯍꯥꯟꯕꯗ ꯑꯩ ꯃꯈꯥꯗ ꯌꯥꯏꯉꯪ ꯃꯅꯥꯁꯦ ꯍꯥꯞꯆꯔꯦ꯫ ꯂꯐꯨ ꯃꯅꯥꯅ ꯇꯧꯔꯒꯁꯨ ꯀꯥꯏꯗꯦ, ꯂꯐꯨ ꯃꯅꯥ ꯂꯩꯔꯒꯗꯤ ꯑꯗꯨ ꯃꯈꯥꯗ ꯅꯞꯁꯟꯗꯅꯕ ꯃꯈꯥꯗ ꯊꯥꯕꯤꯍꯧꯕ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯏꯉꯪ ꯃꯅꯥꯁꯤꯅ ꯑꯣꯏꯅ ꯊꯥꯖꯔꯦ꯫ ꯍꯋꯥꯏꯁꯦ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯂꯐꯨꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯃꯊꯪꯗ ꯃꯥꯏꯔꯦꯟ ꯃꯅꯥ, ꯁꯦꯕꯣꯠ ꯃꯅꯥ, ꯍꯋꯥꯏ ꯃꯅꯥ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯔꯁꯦ꯫ ꯇꯤꯜꯍꯧ ꯃꯅꯥꯁꯤꯗꯤ ꯈꯔ ꯌꯥꯝ ꯍꯥꯞꯆꯔꯒꯦ꯫ ꯃꯌꯥꯝ ꯑꯩꯗꯤ ꯈꯥꯡꯗ ꯑꯣꯏꯅ ꯊꯣꯡꯖꯔꯦ꯫ ꯈꯥꯡꯗ ꯊꯣꯡꯕꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕꯅꯦ, ꯌꯥꯝ ꯀꯨꯏꯅꯁꯨ ꯆꯪꯗꯕꯅꯤ꯫ ꯏꯁꯤꯡ ꯍꯥꯞꯄꯤꯔꯁꯦ꯫ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯍꯥꯞꯀꯗꯒꯦ ꯍꯥꯏꯕꯗꯣ ꯏꯁꯥ ꯏꯁꯥꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯔꯁꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯍꯥꯞꯄꯤꯒꯅꯣ, ꯌꯥꯝꯅ ꯋꯥꯠꯅꯁꯨ ꯍꯥꯞꯄꯤꯒꯅꯣ꯫ ꯁꯤꯗ ꯆꯦꯡ ꯑꯇꯛꯄ ꯂꯩꯖꯔꯦ, ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯒ꯭ꯔꯥꯏꯟ ꯇꯧꯔꯒ ꯊꯝꯖꯔꯦ꯫ ꯁꯤ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ꯫ ꯏꯁꯤꯡꯁꯤ ꯍꯥꯟꯅ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯍꯥꯞꯄꯤꯍꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯣ ꯑꯩꯗꯤ ꯏꯁꯤꯡ ꯍꯥꯞꯄ ꯃꯇꯨꯡꯗ ꯍꯥꯞꯄꯤꯔꯦ꯫ ꯇꯦꯖꯄꯇꯥ ꯍꯥꯞꯄꯤꯔꯁꯦ꯫ ꯁꯤꯡꯒ ꯆꯅꯝꯒꯁꯤꯁꯨ ꯈꯔ ꯍꯥꯞꯄꯤꯔꯁꯦꯕꯀꯣ꯫ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯁꯣꯗꯥꯁꯦ ꯁ꯭ꯄꯨꯟ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯔꯁꯦ꯫ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯞꯄꯤꯍꯧꯁꯦ, ꯏꯁꯤꯡ ꯁꯧꯗ꯭ꯔꯤꯉꯩꯗ꯫ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯆꯝꯃꯜꯂꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ ꯈꯔ ꯍꯥꯞꯄꯤꯔꯒꯦ꯫ ꯍꯔꯤꯕꯣꯞ ꯃꯁꯨꯡ 2 ꯍꯥꯞꯆꯔꯦ ꯑꯀꯪꯕ ꯑꯣꯏꯅ꯫ ꯑꯆꯣꯠꯄ ꯍꯥꯞꯄꯅꯗꯤ ꯍꯦꯟꯅ ꯍꯥꯎꯕꯅꯦ, ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯇꯕꯗꯒꯤ ꯑꯀꯪꯕꯁꯤ ꯑꯣꯏꯅ ꯍꯥꯞꯆꯔꯦ꯫ ꯐꯗꯤꯒꯣꯝ ꯃꯔꯨ ꯃꯔꯥꯡꯁꯦ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯁꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯖꯔꯒꯦ꯫ ꯃꯩꯁꯦ ꯃꯦꯗꯤꯌꯝꯗ ꯊꯝꯕꯤꯁꯦ, ꯁꯣꯗꯥ ꯍꯥꯞꯈꯤꯕꯅꯤꯅ ꯄꯥꯈꯠꯂꯛꯀꯅꯤ꯫ ꯃꯍꯤꯁꯦ ꯁꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯨꯝ ꯑꯃꯅ ꯀꯨꯞꯁꯟꯕꯤꯈꯤꯁꯦ꯫ ꯌꯦꯟꯖꯥꯡꯁꯦ ꯁꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯁꯣꯝꯗ ꯂꯐꯨ ꯊ꯭ꯔꯣ ꯇꯪꯈꯥꯏ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗꯣ ꯂꯐꯨ ꯊ꯭ꯔꯣꯒꯤ ꯁꯤꯡꯖꯨ ꯇꯧꯖꯔꯛꯀꯦ꯫ ꯏꯆꯝ ꯆꯝꯅ ꯀꯩꯁꯨ ꯍꯥꯞꯇꯕꯤꯗ ꯂꯐꯨ ꯊ꯭ꯔꯣꯁꯤ ꯈꯛꯀ ꯃꯣꯔꯣꯛ ꯑꯃꯦꯠꯄꯒ ꯇꯣꯠꯂꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ, ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ꯫ ꯑꯗꯣ ꯑꯩ ꯁꯤ ꯁꯣꯏꯖꯔꯛꯑꯒꯦ꯫ ꯃꯌꯥꯝꯗ ꯃꯔꯛ ꯊꯠꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ꯫ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯣ ꯑꯩ ꯉꯥꯏꯖꯔꯝꯒꯦ꯫ ꯇꯤꯜꯍꯧꯒ ꯐꯗꯤꯒꯣꯝꯒ ꯈꯔ ꯆꯥꯏꯁꯟꯕꯤꯔꯁꯦ꯫ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯇꯧꯔꯁꯦ꯫ ꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ? ꯌꯦꯟꯖꯥꯡꯁꯨ ꯁꯧꯔꯛꯑꯦ, ꯃꯈꯨꯝꯁꯦ ꯂꯧꯊꯣꯛꯄꯤꯔꯁꯦ꯫ ꯄꯥꯊꯗꯅꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯈꯥꯕꯩ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯅꯝꯊꯕꯤꯁꯦꯕꯀꯣ꯫ ꯁꯨꯃꯥꯏꯅ ꯈꯨꯠ ꯊꯥꯗꯕꯤꯗ ꯂꯣꯟꯕꯤꯁꯦ, ꯈꯨꯠ ꯊꯥꯔꯗꯤ ꯑꯃꯨꯛ ꯄꯥꯊꯔꯛꯇꯣꯏꯅꯦ, ꯑꯗꯨꯅ ꯄꯨꯔꯥ ꯂꯣꯏꯔꯅꯤ, ꯑꯗꯨꯅ ꯃꯈꯨꯝꯁꯨ ꯀꯨꯞꯄꯤꯔꯣꯏꯁꯦ꯫ ꯏꯂꯥꯏꯆꯤꯁꯦ 3ꯈꯛ ꯂꯧꯖꯔꯦ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯒꯥꯏꯔꯒ ꯍꯥꯞꯄꯤꯔꯒꯦ꯫ ꯁꯤꯁꯤꯅ ꯃꯍꯥꯎ ꯌꯥꯝ ꯍꯦꯟꯒꯠꯄꯅꯦ, ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ꯫ ꯉꯁꯥꯏ ꯑꯍꯥꯟꯕ ꯍꯥꯞꯄꯤꯔꯁꯨ ꯀꯥꯏꯗꯦ, ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯍꯥꯞꯆꯔꯦ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯥꯕꯩꯁꯤꯅ ꯃꯈꯥꯁꯦ ꯄꯛꯁꯟꯕ ꯌꯥꯎꯕꯅꯦ, ꯑꯗꯨꯅ ꯑꯣꯠꯈꯥꯏꯕꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯂꯣꯜꯂꯤꯉꯩꯁꯤꯗ ꯐꯗꯤꯒꯣꯝꯁꯤꯁꯨ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯁꯣꯏꯔꯒ ꯔꯦꯗꯤꯗ ꯊꯝꯕꯤꯔꯁꯦ꯫
ꯌꯦꯟꯖꯥꯡ ꯊꯣꯡꯕꯗ ꯐꯗꯤꯒꯣꯝ ꯊꯥꯛꯇꯕꯁꯦ ꯑꯩꯗꯤ ꯌꯦꯟꯖꯥꯡꯁꯦ ꯃꯍꯥꯎ ꯂꯩꯒꯗꯧ ꯃꯥꯟꯗꯦ, ꯑꯗꯨꯅ ꯑꯩꯗꯤ ꯐꯗꯤꯒꯣꯝꯁꯦ ꯃꯌꯥꯝ ꯊꯥꯛꯆꯜꯂꯦ꯫ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯥꯛꯄꯤꯔꯝꯒꯅꯤ꯫ ꯐꯗꯤꯒꯣꯝ ꯍꯥꯞꯄꯅ ꯌꯦꯟꯖꯥꯡꯁꯤꯒꯤ ꯃꯍꯥꯎ ꯃꯒꯨꯟ ꯌꯥꯝ ꯆꯤꯡꯈꯠꯄꯅꯦ꯫ ꯍꯋꯥꯏꯁꯦ ꯃꯨꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯦ꯫ ꯃꯨꯜꯂꯦ, ꯐꯖꯅ ꯃꯨꯜꯂꯦ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯊꯨꯝ ꯍꯥꯞꯇ꯭ꯔꯤꯑꯕꯀꯣ꯫ ꯍꯋꯥꯏꯁꯦ ꯃꯨꯟꯕ ꯅꯨꯡꯒꯟꯅꯕꯅꯦꯕ ꯊꯨꯝ ꯍꯥꯞꯈꯤꯕꯁꯦ, ꯑꯗꯨꯅ ꯑꯩ ꯊꯨꯝ ꯍꯥꯞꯆꯗ꯭ꯔꯤ꯫ ꯍꯋꯥꯏꯁꯦ ꯃꯨꯜꯂꯕꯅꯤꯅ ꯊꯨꯝꯁꯦ ꯍꯥꯞꯄꯤꯔꯁꯦ꯫ ꯌꯦꯟꯖꯥꯡꯁꯤꯒꯤ ꯆꯥꯡꯗ ꯍꯥꯞꯄꯤꯁꯦ꯫ ꯍꯋꯥꯏꯁꯤꯁꯨ ꯃꯨꯜꯂꯕꯅꯤꯅ ꯑꯩ ꯁꯤꯅ ꯑꯣꯠꯈꯥꯏꯖꯔꯛꯑꯒꯦ꯫ ꯎꯇꯤꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯑꯣꯠꯂꯤ ꯃꯇꯤꯛ ꯃꯐꯣꯟ ꯇꯥꯕ ꯍꯦꯟꯕꯅꯦ, ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯣꯠꯄꯤꯁꯦ꯫ ꯑꯩꯁꯨ ꯐꯖꯅ ꯑꯣꯠꯆꯔꯦ꯫ ꯎꯇꯤꯁꯦ ꯐꯖꯅ ꯃꯨꯟꯁꯜꯂꯦ꯫ ꯁꯣꯟꯊꯕ ꯌꯥꯗꯧꯔꯦ꯫ ꯁꯤꯗ ꯑꯩꯈꯣꯏ ꯊꯨꯝ ꯑꯋꯥꯠꯄꯗꯣ ꯍꯥꯞꯄꯤꯍꯧꯔꯁꯦꯕꯀꯣ꯫ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯁꯣꯛ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯊꯣꯡꯉꯒ ꯆꯥꯖꯩꯌꯦ꯫ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦ, ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯩꯌꯦ꯫ ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯍꯥꯞꯄꯤꯔꯁꯦ꯫ ꯐꯗꯤꯒꯣꯝꯁꯦ ꯑꯩꯗꯤ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯔꯦ꯫ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯀꯣꯡꯒꯣꯟꯗꯧꯅ ꯄꯤꯗꯤꯛ ꯀꯥꯔꯛꯄ ꯇꯟꯖꯥꯁꯦ, ꯁꯤꯁꯦ ꯏꯟꯖꯥꯡ ꯁꯣꯟꯕ ꯌꯥꯔꯦ꯫ ꯁꯤ ꯀꯥꯔꯛꯑꯗꯤ ꯁꯣꯟꯊꯕꯤꯔꯁꯦ꯫ ꯑꯩ ꯒ꯭ꯌꯥꯁ ꯑꯣꯐ ꯇꯧꯖꯔꯦ꯫ ꯁꯤꯗ ꯂꯩꯖꯔꯦ ꯎꯇꯤ ꯃꯌꯥꯝ꯫ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯃꯅꯝꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯐꯨ ꯊ꯭ꯔꯣꯁꯤꯁꯨ ꯑꯃꯨꯛ ꯃꯣꯔꯣꯛ ꯑꯃꯦꯠꯄꯁꯤꯒ ꯇꯣꯠꯁꯟꯕꯤꯔꯒꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ, ꯀꯥꯟꯅꯩ ꯈꯟꯕꯤꯔꯒꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯎꯇꯤ ꯊꯣꯡꯕꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯌꯥꯝ ꯆꯥꯅꯕꯅꯦ, ꯑꯗꯨꯅ ꯊꯣꯏꯗꯤꯡ ꯁꯨꯕꯁꯨ ꯆꯥꯅꯩ꯫ ꯑꯗꯨꯅ ꯂꯐꯨ ꯊ꯭ꯔꯣ ꯑꯃꯦꯠꯄꯁꯤꯒ ꯊꯣꯏꯗꯤꯡꯁꯤꯒ ꯉꯥ ꯑꯇꯥꯎꯕ ꯑꯃꯒ ꯇꯧꯖꯔꯒꯦ꯫ ꯃꯌꯥꯝ ꯐꯥꯏꯅꯦꯜ ꯂꯨꯛꯁꯤꯗ ꯂꯩꯖꯔꯦ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ꯫